ꯏꯅꯥꯛ ꯈꯨꯜꯂꯝꯁꯅꯨ ꯐꯅꯁꯨ ꯑꯔꯩꯕ ꯏꯃꯨꯡꯁꯨ ꯑꯣꯏꯔꯝꯁꯅꯨ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯗꯨꯝ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯏꯪꯊꯅ ꯂꯩꯕ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯐꯪꯗꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯦꯡꯕꯤꯔꯛꯄꯁꯤꯅ ꯁꯥꯏꯟ ꯇꯧꯕꯤꯕꯅꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕꯁꯤꯃꯛ ꯇꯥꯏꯕꯪꯄꯥꯟꯕꯗ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯚꯤꯌꯔ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯍꯥꯏꯕꯁꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯅꯩꯅꯗꯕꯅꯤꯅ ꯋꯥꯈꯜ ꯇꯥꯕ ꯈꯔ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯁꯅꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯡꯁꯤꯗ ꯍꯥꯟꯅꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯐꯕ ꯄꯥꯎꯁꯦ ꯒꯨꯗ ꯅ꯭ꯌꯨꯁꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯛꯁꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯣꯛꯂꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯃꯤꯁꯤꯡꯅ ꯋꯥꯈꯜ ꯇꯧꯗꯕꯒꯤ ꯋꯥꯔꯤꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯕ꯭ꯔꯤ ꯍꯥꯎꯁꯦꯁ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯦꯂꯦꯟꯗꯔ 2025 ꯏꯕ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯏꯕ ꯀꯦꯂꯦꯟꯗꯔꯁꯤꯅ ꯋꯤꯠꯅꯦꯁꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪꯄꯥꯟꯗ ꯃꯥꯂꯦꯝꯗ ꯂꯥꯛꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯤꯁꯤꯡꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕꯒꯤ ꯄꯥꯞ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅ ꯃꯤꯑꯣꯏꯕꯅ ꯑꯐꯕ ꯇꯧꯅꯤꯡꯉꯒ ꯑꯐꯕ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯈꯤꯕ ꯃꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯩꯌꯧ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯦ ꯑꯗꯨꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯣꯊꯥꯕ ꯐꯪꯉꯝꯗꯕ ꯑꯐꯕ ꯇꯧꯅꯤꯡꯉꯁꯨ ꯑꯐꯕ ꯇꯧꯗꯕ ꯐꯠꯇꯕꯇ ꯇꯧꯒꯦ ꯈꯟꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯣꯡꯗꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯨꯕꯒꯤ ꯃꯔꯝꯅ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕꯗꯨꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯂꯦꯡꯕꯤꯔꯛꯄꯁꯦ ꯃꯤꯑꯣꯏꯕꯕꯨ ꯄꯥꯞꯀꯤ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯀꯟꯕꯤꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯇꯦꯜꯂꯞꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ